ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯂꯃꯟ ꯈꯨꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯔꯤꯛ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯂꯩꯃ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯅꯝꯂꯒ ꯉꯟꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯄꯨꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯇꯔꯦꯠꯇ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯈꯣꯏ ꯇꯔꯦꯠꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯅꯤ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ꯫ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄ ꯅꯈꯣꯏ ꯇꯔꯦꯠꯀꯤ ꯅꯊꯧꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯩ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯏꯆꯥ ꯑꯁꯤꯕꯨ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯇꯔꯦꯠꯅ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯒꯦ꯫ ꯀꯅꯥꯗꯁꯨ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯗꯅ ꯈꯪꯍꯜꯂꯛꯑꯣꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯂꯥꯞꯅ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪꯗ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯅꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯅꯤꯅꯤ, ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯍꯩ ꯃꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯅ ꯂꯝꯕꯤꯗ ꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯆꯦꯝꯍꯟ, ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯈꯣꯏ ꯇꯔꯦꯠꯄꯨ ꯊꯥꯖꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯛꯏ꯫ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯅꯅꯕ ꯌꯣꯛꯄꯗ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯊꯧꯗꯥꯡ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯍꯦꯂꯣꯏ ꯇꯔꯦꯠꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯅ ꯌꯣꯛꯀꯅꯤ? ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯗꯨꯅ ꯁꯥꯞ ꯇꯧꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯨꯝꯕꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯍꯟꯗ ꯌꯣꯛꯄꯗ ꯑꯩꯈꯣই ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯆꯪꯒꯅꯤꯌꯦ꯫ ꯃꯥꯅꯤ ꯏꯅꯥꯎ ꯌꯥꯏꯃ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯇꯔꯦꯠ ꯂꯩꯕꯅꯤꯅ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯔꯁꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯆꯥꯎꯔꯕ ꯏꯄꯥꯛꯂꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯇꯔꯦꯠꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯇꯔꯦꯠꯅ ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯍꯦ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯄꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯁꯥꯎꯕꯗꯒꯤ ꯁꯥꯞ ꯇꯧꯕꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ, ꯁꯛꯇꯤ ꯄꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯀꯧꯖꯕꯅꯤ꯫ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯒꯪꯒꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯇꯔꯦꯠꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯇꯔꯦꯠꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯇꯧꯔꯤꯕ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯨꯔꯤꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯍꯟꯗ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯔꯦꯠꯇ ꯁꯤꯟꯅꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯖꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯈꯪꯗꯅꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ꯫ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯁꯥꯞ ꯀꯣꯛꯀꯗꯕ ꯃꯇꯝꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯍꯟꯖꯤꯜꯂꯛꯀꯅꯤꯌꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯑꯉꯥꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯅꯅꯕ ꯅꯍꯥꯛꯅ ꯁꯤꯟꯕꯤꯌꯨꯗꯣ꯫ ꯐꯔꯦ, ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯑꯩꯅ ꯁꯤꯜꯂꯒꯦ꯫ ꯅꯈꯣꯏ ꯂꯣꯏꯅ ꯏꯁꯤꯡ ꯑꯁꯤꯗ ꯀꯨꯝꯊꯔꯛꯂꯣ꯫ ꯑꯁꯨꯝꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯒꯪꯒꯥꯅ ꯃꯇꯦꯡ ꯇꯧꯔꯒ ꯃꯈꯣꯏ ꯇꯔꯦꯠ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯂꯩꯅꯨꯡ ꯃꯈꯥ ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯪꯐꯥꯜ ꯑꯣꯏꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨ ꯂꯩꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯂꯩꯔꯝꯃꯤ꯫
Isinggi lairembi adu chatkibaga makhoi machil manau taretna sumna hainai. Inausa, yengoi, ngasidagi aikhoi mafam asida leiradabani. Aduna, aikhoina nungti numit khudingi tawgadaba ithodi, angang ase chamnanaba yokpa sini. Ichemhan, ipa surarena aikhoibu amuk hanna marak asida la'o haidana kauraklabadi, aikhoi angang asidi kamdawgani. Ipa suraredi haidokiba wa ngakna chatpani. Aikhoida pirakkiba sap aduna kokriba phawbadi, ipa surarena kaidongnungda kaurakloi. Aduna ichili naw teret makna angang asibu chawnanaba yokpada karisu akaiba thokloi. Angang asina chawrakpaga ipa surarena sap kokpibaga mapa chanarani. Makhoi machil manaw teret asi surarena sauduna chap tawkhibani. Makhoi taretna lamhenduna layam punduna leiriba mafam aduda changlakduna koirang hek langi. Mapa suraren masamaksu leiribani. Aruba wafam amagidamakta layam kauduna wari sanabani. Makhoi taretna kaihenba asida sauduna taibang miyoibagi marakta chahi manga chupna dandi oina miyoiba amagumna lainanaba tharakkibani. Makhoi taretna leirakliba asi chahi ahumde hairakli, chahi ani watli. Purikna Kana lay, Inaisha, nakhoi ama aigi nakta lau. Iningthau, kari takpigadaba? Ha, ngasidi ai, konunggi akoibagi phibam yengningi. Aigi nungsiraba prajasing karamna leiri haiba, ai iminmakna yengba pami. Phagani ningthau, Nanaisingna pumnama phananaba sinjagi. Asumna ningthau puri mahakki prajasingbu karamna leiribage haina asum laklami. Kaithel macha leiriba domda lakpada nupi amakhak ningthau asina urami. Purik nupi asida munna yengi, nupi adu phi angauba ama illi, mamai mamit phina loina kupsili. Sutna tangi mamit anidu khak phatli. Purik nupi aduda munna yenglaga manai amada hairaklami. Nupa, nahak chalo. Tu, ada naitom pamlibi nupi asigi manakta. Phingau imbi nupi asi, ningthau aigi nakta lau hayu. Phagani ningthau, nanai haijagi. Nupa adu nupi asigi manakta laktuna sumna hairaklami. Ibema, nahakpu aikhoigi iningthauna laktaba yade haina haibirai. Chachi, iningthau asida nangbu ngaidun leiri. Karigumba wa khara adu nangonda hangningba hainingba leiba mali. Ibema, lana khangenu, iningthaugi yathangni. Angamba warobigenu, aihak chatpa ngamjaroi. Iningthauda saudanaba khara haibiyu. Mahakki yathang oirabasu aihak ipuroiba leikhidre. Mahak hek leikhidabadagi aihak kanagumba lamlanba nupa amatagi manakta chattuna mai onsinaduna wari khak sanakraroi haina wasak sakre. Angambabu aigi ibungmakni khana wase haijabani. Hainingba hangningba leirabasu lairabi aigi sangaida lakpiduna khangningba hangningba sing aigi inem ima saklabi magi mamangda aingonda hangningba sing adu hangba yagani. Ibema, kari wa haino? Labaga sige ningthau amana nangbu lau haidana kauraga nangna oina ningthau asida laknanaba hairibadi. Iningthau asina taraga nangbu soidana saubadagi akanbadandi phanganido. Aduna wa sauthoknabagi mahutta chachi bema. Icham chamna aduk nangbu khangningbagi kawboinamgani. Aikhoigi ningthau ase nupi angangda aduk ka heno sinaduna wari watai saba pamba nate. Labaga sige ningthaugi loinabi maharani leiman hek leikhidabadagi mahak angauba amagumna leirabani. Machanupa amasu mafam marang khangda mangkibadagi ningthau ase yamna waribani. Ibemana aduk lana laurabra? Angamba phare aihak ningthau asigi manakta chatlagi. Lairabi karisu leitrabi tualabi aibu kari maramgi kauriba. Angamba kadai iningthauna karaida leiribano? Ibema, somda chatsi, nabungai gi tungilau. Purik, mahakki manai angambaga punna laklibai nupi adubu mamit gupta munna yenglai. Mamai loina fina khumjinkiba asina masak fazanadi ude. Adubu mit ani aduda munna yengluba matamda Purik mahakki thamoida layoikhrabi mahakki loina bi leima adu khangning singnai. Manaba mit yengni nupi adu changsilaktuna ningthauda bebar utli. Iningthau, toilabi nanai aibu kobibabu. Sakhangdabi, nahakpu hek uba mikup asida
ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯀꯩꯊꯦꯜ ꯄꯣꯂꯛ ꯑꯁꯤꯗ ꯂꯩꯔꯝꯕꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯅꯦꯝꯒ ꯑꯩꯒꯗ ꯂꯩꯖꯕꯅꯤ꯫ ꯇꯣꯜꯂꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯝꯍꯦꯟꯕ ꯀꯅꯥ ꯑꯃꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯛꯀꯅꯤ꯫ ꯍꯤꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯖꯕ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯇꯣꯜꯂꯕꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯃꯥꯡꯗ ꯀꯅꯥꯁꯨ ꯂꯦꯞꯄꯤꯅꯕ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯐꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯁꯤ ꯌꯣꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯍꯥꯛꯀꯤ ꯋꯥꯁꯛ ꯑꯃꯗꯤ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯉꯥꯡꯅ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯄꯨ ꯀꯤꯖꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤꯈꯛ ꯁꯥꯟꯅꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯤꯕꯗꯒꯤ ꯑꯩꯍꯥꯛ ꯋꯥꯁꯛ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯀꯔꯤ? ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯤꯖꯕꯗꯒꯤ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯀꯥꯏꯈ꯭ꯔꯕ? ꯁꯛꯈꯪꯗꯕꯤ, ꯅꯤꯡꯊꯧ ꯑꯩꯕꯨꯁꯨ ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯤꯕꯒꯤꯗꯃꯛ ꯅꯪꯅ ꯋꯥꯁꯛ ꯉꯥꯛꯅ ꯆꯠꯄ ꯉꯝꯈꯤꯗꯕ, ꯋꯥꯁꯛ ꯊꯨꯒꯥꯏꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯋꯥꯡ ꯊꯪꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯣ, ꯁꯛꯈꯪꯗꯕꯤ, ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯈꯪꯅꯤꯡꯏ꯫ ꯆꯔꯩ ꯐꯤ ꯑꯗꯨ ꯅꯃꯥꯏ ꯈꯟꯖꯤꯟꯈꯤꯕꯅ ꯅꯪꯒꯤ ꯁꯛꯐꯝꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃꯅ ꯅꯪꯕꯨ ꯈꯪꯅꯤꯡꯕꯅ ꯂꯥꯛꯇꯛꯅꯔꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯅ ꯈꯥꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯍꯥꯏꯔꯝꯃꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯔꯦꯅꯨ ꯀꯧꯖꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯈꯔ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯣꯟꯅ ꯏꯅꯧ꯫ ꯃꯌꯨꯝ ꯍꯦꯛ ꯈꯪꯕꯒ ꯍꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯔꯦꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯔꯦꯅꯨ ꯍꯟꯅ ꯇꯨꯟꯅ ꯀꯅꯥꯁꯨ ꯌꯦꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯐꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯏꯟꯗꯨꯅ ꯃꯣꯡꯍꯥꯗ ꯆꯤꯡꯂꯦꯝꯅ ꯔꯦꯅꯨ ꯆꯪꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯃꯅꯦꯝ ꯁꯅꯥꯔꯩ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧꯅ ꯆꯪꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯉꯁꯤ ꯉꯟꯇꯥ ꯍꯜꯂꯛꯂꯤꯕꯗꯤ? ꯏꯃꯥ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯉꯟꯅ ꯍꯜꯂꯛꯂꯦ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥ, ꯉꯁꯤꯗꯤ ꯅꯃꯧ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯐꯝꯕꯅꯤ꯫ ꯀꯩꯗꯧꯔꯦ? ꯅꯃꯥꯏ ꯅꯃꯤꯠ ꯏꯁꯨꯛ ꯁꯨꯛꯏꯕꯗꯤ? ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ, ꯅꯃꯧ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯃꯧꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯊꯦꯡꯅꯖꯔꯨꯔꯦ ꯅꯃꯧꯒ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤ ꯏꯃꯧꯗ? ꯔꯦꯅꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯅꯦꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯨꯡꯁꯥꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯧꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯏꯃꯧꯒꯤ ꯂꯥꯏꯕꯛ ꯑꯁꯦ꯫ ꯁꯣꯏꯔꯔꯣꯏ, ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯛꯀꯗꯧꯕ꯫ ꯏꯅꯦꯝꯒꯤ ꯔꯦꯅꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯐꯕ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯔꯤ꯫ ꯏꯃꯧꯕꯨ ꯅꯃꯪ ꯑꯅꯤ ꯁꯨ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕ ꯏꯅꯦꯝꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯃꯈꯣꯏꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯏꯅꯦꯝꯅ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯄꯨꯔꯤꯛ ꯑꯁꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯏꯇꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ 5 ꯁꯨꯕ ꯇꯥꯂꯣꯏꯁꯤꯡꯅ ꯆꯜꯍꯟꯈꯤ꯫ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯏꯃꯥ, ꯑꯩꯍꯥꯛꯇꯤ ꯃꯗꯨ ꯄꯥꯝꯖꯗꯦ꯫ ꯏꯃꯪ 2 ꯁꯨꯕ ꯄꯥꯝꯗꯦ꯫
Yengoi, iningthaugi loinabi Maharani leimana, leikhidabaga, ningthau asi nupi kanasu hana yengdabani. Adubu, ngasi aigi imauda ulakliba, hairaiba wahai asida, inhemna chingnabagi aduga haibani. Yare yare, imungna changduna ngahak potharo. Somda, ningthauna tharakiba manaising adu Renugi masak ubada ingangaklami. Hathu hathu, ningthau purikki manaktamna changnaklami. Konum yomaga manaising aduna ningthau aduda waron pumba tamlami. Purik, wari asida khangli, mahaki leikhidrabi leimaga Renuga masak chap manai haiba ase. Maram asina ningthau masa adu leitana leiba yadri. Mahakna leimabu thamoisingna nungsiriba aduna Renubu uningba pharaklami. Leimaga masak manai haiba asiga. Kari, Renu, aigi leimaga masak chap manai haiba. Leima, nahak aigi idawasi uba ngamdraduna. Aigi nakta sakluna malauduna halaglabra. Ai muk chatkani, matam kuina leimagi masak uraktaba aini. Puri, wana numit asima konumda leiba tari. Nonganba ngaibada awapu oiri. Ahinga du puri tumdana nongankri. Konumgi angam mathau leiriba singadu darbada loina laknari. Adubu, ningthau purikna mahaki mantrida loina sinaramlaga manai masen amata yaudana micham amagumna Renugi mayumlomda laklami. Sagoladu yangna thauraga asum lakpana Renugi thongal yorakle. Sagoladu thongaladu punduna thanamle. Hek thongandagi changlakpaga ure sambal ningthina khaduna thariba insang napi matam matamgi insang makhal suna chaurapa pukhi amasi lei. Khara sangsilakpaga mamang sangoi sumang yum yengbada khangi masa nana cheksina panba yum mamani haiba. Mangolda ahal loirabi nupi ama hiptuna lei. Manakta amaibana semlaga thamba hidaga disile. Tanan tanana lei yum madu. Khujin khara tablapna ingna kaurai. Kaigumam tahangjage. Sanare mamit adu tapna panglagtuna churita famda lepliba nupa adu urai. Kana hanggunoi bungo. Ai kaigumba mata haizagi haiduna lakpani. Yani lingsan biro. Phida asida pham. Isa khara nungaite haiduna leiramani. Kari wafamno hekta hayu chinaba leitana. Renu haiba. Ibungo, Renu hairibadu aigi mobu. Aina mahagi mademni. Kari hainingbano. Aingonda aduk hai. Madi imunda leikine. Ising asaba thakki haidana hairubani aina. Adudi ima haini hekta kaujagi. Sanare, nupa aduda mamit kuptani yengai. Munna yengbada nupa asi achamba miyoi mande haina mabukningda khali. Chingnadabasi nate ngarang Renuna hairakiba wa aduda. Laglibasi lebagasi ningthaura hainasu. Ibunga, kari marangi aigi imaubu hangbano. Nagase aina yengbada achamba miyoi sumande. Chingnaba leitana ingonda hai. Aina chingnaribasi kokpari yenge. Ahan matamda oisilakpaga aidi masak masasu khangdre. Ima, chumi. Imana chingnariba adu chumi. Aihak lebagasi ningthauni. Sanare, wa adu tabada iningthau amadu utkadaba bevara adu utuna hairi. Iningthau, tolabi aina hairuidaba kaya mahaikiba thoklabasu ngakpiyu. Lairabi lukhrabi aigida ngasi itha thajadana lakpiba sidi karina thogal tawjagani. Ima, aingonda iningthau haina kawgunu. Aibu nachawakni khanbiyu. Ibungo haidana aduma kawbiyu ima. Ngasi nacha aina imagi nakta lakpadi. Imadagi karigumba amata ninjage haidana lakpani. Imana pinabiyu. Kari, ningthau konungda kari awatpa leirabagi. Lairabi aigida laktuna niriba potsak adubu karino. Awatpa leitraba ningthau konungni. Renu imungdagi thorakli. Puri Renu ubada phuk haugatuna. Leima! Iningthau ibungo. Sanare amadi Renu tumin lei. Puri mamitagi mapitana haijarai. Ima saklabi. Nahakki nacha saklabi
Namau asibo aina nichari. Phigau sana nichari ima. Nacha aingonda pinabidu. Leibak amagi ningthau oiraga asigimo wahi phajadaba ase hai haiduna ai bulana lobigenu. Renu mahak ase aigi lairembiga masak chap mane. Mahak hek leikhidabaga ai apu khana sagai asigi khalaga yumpage khankhide. Adabu Renubu ujaba mikup asida leimabu apu khana Renugi saklon lawduna halakle haina khanchakre. Iningthau ibungo wafam asibo Iningthau nanai nubi ai hakti yum amuk hana pangi khanjatre. Imangani suningde ai bungak piyu iningthau. Ima oibema ngaiko tapthako. Iningthau nangbu ichamakni khanna aigi mawase sindarabani. Aina asumna tarai mapuroi leirabi aigi imau Renu asibu iningthauda sinabanate. Nahakpu aigi leikhidraba aigi ichanupa adumakni khanna sinabani. Malaibak thirabi aigi imau Renubu luna chana taubi. Ngami haiduna phudana chaidana taurabadi iningthau mama ama oina machada sap asimatang tawjage. Thaugalon bebar khangde haiduna ningthau amada ngangadaba wahi ngangde haidana haibiganu. Aigi imau Renubu tathi tha oina tawgi. Mirairake khalakpa mikup aduda iningthaugi aroiba numit oibiyu. Puri Sanaregi sab adubu harauna yaje. Ima oibema yengoi imadi ahal haibadu osilaklabani. Maram asina imaubu yengsinba ngamlu. Naha nupi machani naha oiribani. Sakta suda awatpa mata leita ningthijabini. Napuroibana ngakpi senbigadaba adusu nganna leikhidri. Mama ama oina pangan solabi aina pambong tingna lepasu ngamlu. Ngasi hayeng khangdraba punsini. Nang natomta hingbada miyamgi minok changlakani. Aduna nangbo ngakpi senbiba ngamba. Tubum nama sopa ngamloidaba nangidamak pambom chawna tingduna. Khudimak mayuknaba ngamgadaba mangonda imana sinabani. Nang imabu waroganu ko. Ima karigino wafam adubu namauda haibiriba. Ayaba ngamcharoi. Yengoi nangna aibu apokpa namamakni khalabadi yaro. Imagi bema Renu manimgi yathangna kankibana mahak purikki matung inna ningthau konung tamna laklami. Purikna khudakta laibak miyam kauthokuna khanghalami. Renu bu anisubi oina maharani mingthon birami. Renu purikki oithangba phambanda phamali. Ahingi matamni Renu hek kaptuna pendaba amaga loinana wakachai. Ida tupiki mapogase pamjade sanalupa pamjade arang arak pamjade maharani gi mingthon so kalakti ima nagi yathangna aina sidi sumna lai nahong sakibu wasa kaikri tole nupi oibigi mapogase tole asumna lairingai purik changlaktuna Renu na kapliba abudu themjinbi. Renu, nangna adumna kaplabadi aina karamna haraugani. Laibagasi maharani ama oina nang lairibani. Nangna kappaga karamna laibagasi ingna chikna pangani. Adumna kapanu. Nangna asumna kappada boirabadi ai kasi haiba numit asigi nangina nakta changlakhraroi. Nana yaningdaba thabak amata ai tawkhraroi. Ibungo adumna haiganu ai kaplaro. Nanai nubi aidi apangbini ai bungakpiyu iningthau. Phare ngasi ai nangoda wa ama haige. Wafam ase kanasu khangambe yade. Kanasu khangba wafam nate. Nangbu aina thajabagi tambane. Nangnasu kanasu khangalakpu yade ko. Ibungo kari wabu oirabanu. Nanai nubi aingonda chingnaba laitana haibiyu. Kanadasu haidokchiroi. Yengoi aigi ichanupa ama wafam marang khangdana mangkhre haibadu pangkhiba nate. Pikliba ichado asoi angam yaudana haidana lotna aigi inai nupi tareta sinakhibani. Hayeng chawraklaba matamda amuk aigi nakta puru odan haikibani. Ningthau aigidi yekdaba masing yami. Aigi ihit ireng sinbidauba ichani mangbu yaba nate. Aigi hek pukminaba
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈꯝꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯦ ꯃꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯄꯥꯝꯃꯤ ꯃꯌꯥꯝꯕ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯣ ꯑꯩꯁꯨ ꯃꯥꯕꯨ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯇ ꯎꯅꯤꯡꯉꯤ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯅ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯛꯀꯅꯤ ꯏꯆꯥ ꯑꯗꯨꯕꯨ ꯅꯪꯅ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯟꯕ ꯌꯥꯗꯦ ꯅꯕꯨꯛꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯂꯩꯐꯝꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯪꯗꯦ ꯁꯣꯏꯗꯅ ꯏꯆꯥꯅ ꯆꯥꯎꯔꯛꯄꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗ ꯈꯪꯅꯕꯅꯤ ꯅꯪꯅꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯊꯣꯡꯖꯤꯟꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯍꯩ ꯀꯅꯥ ꯂꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯎ ꯊꯦꯡꯂꯦꯅ ꯍꯥꯏꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯥ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅꯦ ꯊꯦꯡꯂꯦ ꯅꯪꯁꯨ ꯇꯨꯝꯂꯣ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯄꯨꯔꯤ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯈꯟꯅ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯣꯝꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯗ ꯐꯠꯇ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯡꯂꯦꯟ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅ ꯃꯥꯟꯅꯅ ꯂꯩꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯛ ꯉꯝꯂꯣꯏ ꯌꯥꯝꯃꯨꯡ ꯌꯥꯏꯃ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯕ ꯃꯥꯟꯗꯦ ꯌꯥꯝꯃꯨꯡ ꯍꯟꯅ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯃꯗꯨꯅ ꯆꯨꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯇꯧꯔꯤꯕꯁꯤ ꯑꯔꯦꯝꯕꯅꯤ ꯃꯔꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯁꯤ ꯑꯩꯅ ꯂꯣꯠꯅ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯊꯤꯍꯟꯕꯗꯤ ꯍꯧꯈ꯭ꯔꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯐꯪꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯧꯖꯤꯛ ꯌꯥꯃꯨꯡꯍꯟꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯂꯦ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯌꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯒꯅꯤ ꯃꯍꯥꯛꯁꯨ ꯍꯣꯠꯅꯅꯕ ꯇꯧꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯉꯥꯡ ꯑꯗꯨꯅꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯁꯤꯔꯦ ꯈꯪꯕ ꯃꯤꯀꯨꯞꯇ ꯌꯥꯃꯨꯡꯍꯟ ꯑꯁꯤ ꯑꯉꯥꯎꯕ ꯑꯣꯏꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥ ꯂꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯗꯧꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯃꯁꯤ ꯅꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯕ ꯉꯝꯂꯣꯏ ꯑꯉꯥꯡ ꯑꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯌꯥꯃꯨꯡꯍꯟꯁꯨ ꯍꯥꯠꯀꯗꯕꯅꯤ ꯌꯥꯃꯨꯡꯍꯟ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯃꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯆꯦꯝꯍꯟ ꯑꯉꯥꯡ ꯑꯁꯤ ꯆꯥꯎꯔꯛꯂꯤ ꯃꯍꯥꯛꯅ ꯆꯍꯤ 15 ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯥꯞ ꯀꯣꯛꯀꯗꯕ ꯆꯍꯤ ꯑꯃꯠꯇꯁꯨ ꯉꯥꯏꯔꯛꯂꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯅ ꯇꯔꯥꯏ ꯏꯅꯤꯡꯊꯧꯗ ꯁꯤꯟꯅꯒꯅꯤ ꯅꯁꯦꯝ ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧꯗ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯂꯩꯈꯤꯅꯤ ꯈꯟꯕꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯗꯕ ꯉꯝꯗꯦ ꯑꯩꯗꯤ ꯏꯆꯦꯝꯍꯟ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯅꯤ ꯃꯃꯥ ꯇꯔꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯃꯥ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯦꯟ ꯀꯥꯞꯄ ꯍꯩꯔꯦ ꯈꯨꯠ ꯆꯨꯝꯂꯦ ꯏꯃꯥ ꯏꯁꯥꯗꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯂꯣꯏꯅ ꯇꯝꯕꯤꯔꯤ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯇꯨꯝ ꯄꯣꯊꯥꯔꯨꯔꯣ ꯏꯁꯥ ꯋꯥꯔꯝꯂꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯁꯣꯝꯗ ꯔꯦꯅꯨ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯄꯨꯔꯤꯛꯅ ꯉꯁꯤ ꯁꯥꯗꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯠꯍꯟꯅꯤꯡꯉꯝꯗꯦ ꯉꯁꯤ ꯁꯥꯗꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯃꯪ ꯍꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯒꯗꯤ ꯆꯠꯈ꯭ꯔꯅꯨꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯥꯎꯅ ꯆꯠꯇꯧꯔꯤꯕꯅꯤ ꯄꯥꯈꯠꯀꯅꯨ ꯏꯅꯥꯎ ꯑꯅꯤꯁꯨ ꯌꯥꯎꯅꯤ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯆꯤꯡꯅꯗꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯗꯤ ꯆꯠꯈ꯭ꯔꯅꯨꯕ ngasi nanay nubi aigi mangado unthok na nuai jate ningthopuri renu na nuai triba ado themjin biram naga mahak sadan ba chatkirami nungai taba chingnaba
पाखꯠपा अमग लोइनना रेनु मपुरोइबना चटकिबा माइकैदु येंगदुना लेहौरी लम खरा सांगना लाक्ले उमंग अदु योरक तौरे मिकुप असिदा मनिंग ओइरपना थोंगलेन अमदि खंबा चिरोल तौनरी तंजासी मंगन बियादे मिरक नारक यिंगलगा मिकुप असिदा लुसिनब तौरसिना फगनी यंपुंग याइमा असुमना फत्तबा मचिन मनाव अनीना निंगथौ पुरिकपु हाटनब थौरांग तौख्री उमंग अदु मयाई ओइरप संगसेलक्ले लानमी सिंगा तोखाई तोखाई सनरकपा तंजा असिदा फत्रबा मचिन मनाव अनी असिना निंगथौ पुरिकपु लोटना लिरुंग तिंजै अमना तुंगलोमदगी कापकी पुरिक तिंजै अदुना पालबदा चैना खांगना कनानो हाइदनी यिंगलई अदुबु उरी मनाव इबुंगो अनीना तौरकपा थौरांगनी खांगले मनाई मसिन सिंगसु सिंगनरकले इनिंगथौ इबुंगो पुरी वांगांगबा ngamda ningamdana manaw aduda yenglei khangkhini matagum phatraba ani adusu sangsinduna mayamba bukon khatli yamunghan karino kaino tori basine kanana kapla putinjeno thoro haujima na thwa masa du loshinge thongena yamunghan kunnu sasi lamisa kunnu sasi पुरी मसाने याररोय खांगले तेंजय एदो अचंबा तेंजय नते हु देरबा तेंजयनी मनाव अनीबु इंथोक्लई मनाय अमा कौसिनुना लोटना नाकुंगना चिरोन तौरई मदु उबदा मचिन मनाव अनीदो असावबना लेपा फावबु ngamde अदुबु खजिमा लानी सिंग अदुगी ममांगदा तौसिनरई मिगु खरगी मतुंगदा पुरी असिबा मगा पांखक ओइख्रे कोनुंग तमना लानी सिंग अदुना पुरकले रेनु लामी अमना तंबदगी तारी महाक अंगौबी अमगुमना सिनसिलई पुरिकी थवाई याउद्रबा हक्चांग अदुबु कोलगा कपचे कोनुंगी अंगम मथौ लैरिबा सिंगना सिंगदुना पुरिकपु फुमलमी लेबागसी निंगथौ पांदबा लेबाग हाइबदु ओइरी रेनुना निंगथौ कोनुंगसी ngakसेली रेनु लेबना हेक फत्रबा मचे मनाव अनीना निंगथौ ओइबा सिंगमलमदे रेनुबु अमुक हना हादनबा सारो सिनै अदुबु ngamlamde hai singdaba renuni mahangna lanmi kaya ama ngakselanduna laikre mapuroiba hatpa miyoisu khangnanaba aronba lanmi sing thadoktuna thamkre ai renuni lebakasigi maharani renuni ai ledingai kanamatana aigi watadana thabak tawramba amata yaro चाही खर की मतुंगनी हेलोई मचे मनाव तरेट अदु मपा सोरारेना साब अदु कोकपिख्रे अंगांग अदुसु चाउरे पाखंग फारी मसा सकना कुइने सांग लेमिनरा अबा मचा अदुबु हौजिकती मपागी मनाक्ता थिनबा तारमी अदुबु निंगथौ अदुदु सीख्रे हाइबा मकोई हेलोई तरेटना लोइना खंगलमी थोखिबा थौदोकसिंग अदु मपा निंगथौगी लमन सिंगबगी तमक हौजिक ममा सकलबी ममा रेनुगी मनाक्ता थिल्लगे हाइना खनख्रे इचेमहन अदुदी वफम पुंबा इसासिदा तमलसी वरोल पुंबा खंगना इसासी ममागी मनाक्ता थमलसी मपा हातखिबा लमन सिंहलसी मानी अचुमनी इसा मनीदा मखोइना करिसु तौबा ngamloi अखोइ लेनि लमन सोइदना सिंहनखिनि इचिलेनाव अखोइ तरेटना इसागी दमक मम्मी ओइना तुंगदे इनादुना ले इसेमसिंग इनावसिंग अखोइबु चंगजफम पिरइबा निंगथौवदुगी लमन खुमलसे इनाउसा कदाय इचामनि कौसिला नचे अइगी इनाक्ता इचादा वफम पुंबा ngasidi khanghalagi असुमना मनीबु कौरेदुना मखोइ तरेटके मनाक्तमना लाक्ले इमाहल नचा आइबु कौबिब्रा कौवे इमाने ngasidi इचादा अफम अमा हाइगी मतम कुइना सांगनदगी इचाना हंगदुना लाक्पा अइगी इपा कनानो हाइबा अदो ngasidi इचादा मसक ताकलगे वारी पुंबा असे नंग खंगलो इचा हौजिक चाउरे सांगले वफम असे हाइबा यारे इमा हाइबियो वफम पुंबा अमत चिथदना अइना चिंगनरिबा असिबु अमुक्ता इमा तरेटना कोखनबियो मखोइ तरेटकी ख्वाइदगी अहलना मनीदा वारी लिरकलमी अखोइसी येंगोय ताइबंग मी नते अखोइसी इपा सोरारेनगी मचानुपी ngakतनी नोंगमा अखोइ तरेटना सोरारेनगी फजख्रबा पुखरी अदुदा कुमदुना सानरगले
ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯈꯜ ꯁꯨꯅ ꯃꯆꯨ ꯃꯆꯨꯒꯤ ꯊꯝꯕꯥꯜꯁꯤꯡ ꯁꯥꯠꯂꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯤ꯫ "ꯏꯆꯦꯝꯍꯟ, ꯌꯦꯡꯉꯣꯏ, ꯍꯌꯦꯡꯁꯦ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯂꯩꯌꯥꯝ ꯑꯃ ꯀꯧꯔꯤ, ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8ꯇꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯁꯤ ꯀꯩꯒꯤꯅꯣ ꯏꯆꯦꯝꯍꯟꯗꯤ ꯈꯪꯕ꯭ꯔꯣ?" "ꯑꯩꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ." "ꯌꯥꯏꯃ, ꯌꯦꯡꯉꯣꯏ, ꯑꯇꯣꯝꯕꯤꯗ ꯍꯪꯁꯤ. ꯃꯥꯗꯤ ꯈꯪꯗ ꯎꯗꯕ ꯂꯩꯇꯕꯅꯤ." "ꯍꯣꯏ ꯏꯆꯦꯝꯍꯟ, ꯍꯪꯕꯤꯔꯣ. ꯑꯩꯅ ꯍꯪꯗꯕꯗꯤ ꯍꯥꯏꯔꯛꯂꯣꯏꯗꯣ." "ꯏꯆꯦꯝꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯏꯆꯦꯝꯒꯤ ꯅꯥꯛꯇ. ꯏꯆꯦꯝ ꯋꯥ ꯑꯃꯇ ꯍꯪꯒꯦ." "ꯏꯆꯦꯝꯍꯟ, ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯅꯅꯥꯎꯗ ꯍꯥꯏꯕꯤꯌꯣ. ꯑꯈꯪꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯖꯒꯦ ꯏꯆꯦꯝꯍꯟ." "ꯌꯦꯡꯉꯣꯏ, ꯍꯌꯦꯡꯁꯦ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯂꯩꯌꯥꯝ ꯑꯃ ꯀꯧꯔꯤ, ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯂꯕ꯭ꯔꯣ? ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯏꯆꯦꯝꯍꯣꯏꯗ ꯍꯥꯏꯌꯨꯗꯣ. ꯏꯅꯥꯎꯗꯤ ꯄꯨꯝꯅꯃꯛ ꯈꯪꯕꯤꯅꯤ. ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯅꯆꯦꯅ ꯈꯪ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯪꯒꯦ ꯍꯥꯏꯗꯅꯅꯦ ꯅꯪꯉꯣꯟꯗ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤ. ꯍꯥꯏꯌꯨꯅꯦ ꯈꯪꯂꯕꯗꯤ." "ꯏꯆꯦꯝꯍꯟ, ꯈꯪꯉꯤ. ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯦ. ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯎꯃꯪꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯂꯥꯏꯁꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯂꯥꯏ ꯍꯔꯥꯎꯗꯨꯅ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯁꯤꯡꯁꯦ ꯂꯥꯏ ꯇꯣꯡꯕꯒꯤ ꯅꯃꯥꯗ ꯂꯣꯠꯅ ꯁꯦꯟ ꯇꯥꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯆꯠꯊꯅꯔꯛꯏ, ꯑꯣꯏꯗ ꯄꯥꯗꯕ ꯃꯑꯣꯡꯗ꯫ ꯃꯗꯨꯅ ꯂꯥꯏꯔꯝꯁꯤꯡꯗ ꯑꯁꯣꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯏ꯫ ꯏꯁꯣꯔꯕꯨ ꯊꯥꯖꯔꯛꯇꯕ ꯑꯃꯗꯤ ꯊꯧꯑꯣꯏꯔꯛꯇꯕ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯔꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯏꯁꯣꯔꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯠꯇ ꯀꯠꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯔꯣꯝꯗ ꯂꯣꯏꯅ ꯇꯧꯅꯔꯛꯂꯤ꯫ ꯃꯁꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯏꯁꯣꯔ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯀꯥꯏꯕ, ꯑꯁꯣꯏꯕ, ꯑꯅꯝ ꯑꯍꯥꯆꯨꯕ ꯑꯣꯏꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯂꯩꯌꯥꯝ ꯀꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ, ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯏꯆꯦ." "ꯑꯣ, ꯑꯗꯨꯒ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯋꯥꯐꯝ ꯈꯟꯅꯕ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8ꯄꯨ ꯌꯥꯎꯍꯟꯗ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ?" "ꯏꯆꯦꯝꯍꯟ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8ꯄꯨ ꯌꯥꯎꯍꯟꯗꯕꯗꯤ ꯑꯇꯩ ꯀꯩꯒꯤꯁꯨ ꯅꯠꯇꯦꯗꯣ. ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯌಾ ꯑꯃ ꯑꯋꯥꯕ ꯄꯤ. ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯆꯥꯏ. ꯃꯈꯣꯏꯗ ꯆꯥꯛꯊꯥꯛ ꯀꯌꯥ ꯑꯃ ꯇꯥꯜꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯍꯟꯕ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯎꯍꯟꯗꯕꯅꯤ." "ꯍꯦꯔꯥ ꯑꯇꯣꯝꯕꯤ, ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ, ꯑꯐꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ. ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯔꯤ. ꯑꯐꯕ ꯈꯔꯁꯨ ꯍꯥꯏꯌꯨꯗ." "ꯏꯆꯦꯝꯍꯟ, ꯁꯥꯎꯕꯤꯈꯤꯅꯨ, ꯇꯞꯊꯈꯨꯋꯣ. ꯈꯪꯉꯤ, ꯍꯌꯦꯡ ꯃꯣꯏ ꯂꯩꯌꯥꯝ ꯄꯨꯟꯕ ꯅꯨꯃꯤꯠꯇ ꯊꯨꯒꯥꯏꯒꯦ ꯈꯪꯂꯤꯗꯅ ꯑꯩꯈꯣꯏꯕꯨ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕ." "ꯏꯆꯦꯝꯍꯟ, ꯑꯗꯨꯝꯅꯗꯤ ꯇꯧꯒꯨꯝꯁꯤ. ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤꯌꯦ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 8ꯄꯨ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯃꯁꯤꯗꯤ. ꯏꯆꯦꯝꯍꯟꯅ ꯑꯗꯨꯝꯅ ꯁꯥꯎꯔꯕꯗꯤ ꯅꯅꯥꯎ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ? ꯑꯐ ꯐꯠꯇ ꯄꯨꯝꯕ ꯈꯪꯂꯕ ꯏꯆꯦꯝꯍꯟꯅ ꯑꯁꯤꯒꯨꯝꯂꯕ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯐꯗꯦ ꯏꯆꯦꯝꯍꯟ. ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯒ ꯏꯄꯥ ꯁꯣꯔꯥꯔꯦꯜꯗ ꯍꯥꯏꯁꯤ. ꯁꯧꯒꯠꯄ ꯇꯧꯒꯨꯝꯁꯤ. ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯄꯟꯕ ꯄꯤꯔꯕꯗꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯅ ꯁꯥꯎꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯁꯥꯞ ꯇꯧꯔꯛꯀꯅꯤꯌꯦ." "ꯑꯩ ꯈꯪꯉꯤ. ꯑꯗꯨ ꯑꯗꯥ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯏꯅꯥꯎꯁꯥ, ꯅꯈꯣꯏ ꯅꯆꯦꯝ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯥ? ꯀꯔꯤ ꯄꯥꯝꯃꯤ? ꯅꯆꯦꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ? ꯏꯆꯤꯜ ꯏꯅꯥꯎ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯄꯨꯟꯅ ꯃꯣꯠ ꯃꯥꯟꯅꯅ ꯇꯧꯕꯅꯤ. ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯅꯥꯎꯁꯥ? ꯍꯥꯏꯌꯨ, ꯏꯆꯦꯝ ꯇꯥꯒꯦ." "ꯑꯗꯨꯕꯨ ꯅꯆꯦꯝ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕ ꯑꯁꯦ ꯅꯣꯏ ꯈꯪꯂꯤꯕꯅꯤ. ꯂꯩꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯕు ꯀꯩꯅꯦ ꯍꯥꯏꯗꯅ ꯈꯟꯈꯤꯅꯤ ꯈꯪꯗꯕ꯭ꯔꯥ? ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇ 8ꯅꯤ." "ꯏꯆꯦꯝꯍꯟ," ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯔꯩ ꯐꯠꯇꯕ ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯟꯅꯤ. ꯑꯇꯩ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯆꯦꯝ ꯑꯍꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯣꯟꯅꯊꯪꯗ ꯑꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯃꯛ ꯄꯨꯟꯅ ꯍꯌꯦꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯩꯌꯥꯝ ꯄꯨꯝꯕ ꯇꯤꯟꯅꯔꯤ꯫ ꯁꯣꯔꯥꯔꯦꯜꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯌꯥꯝ ꯋꯥ ꯇꯥꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯃꯛ ꯑꯗꯨꯅ ꯂꯩꯌꯥꯝ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ, ꯀꯣꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯁꯣꯔꯥꯔꯦꯜꯗꯨ ꯇꯧꯔꯛꯏꯕꯁꯤꯡ ꯑꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯌꯥ, ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯃꯆꯣꯡ ꯃꯄꯥꯡ ꯅꯥꯏꯗꯕ! ꯅꯈꯣꯏ 8ꯃꯛ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ
Nakoi, taibung miyoba singi marakta miyoba amagumna leiru. Sakti pumbasu loina makro hai. Sorariana saman kibana asumna hairukpa sida makhoi machu manau taret adu pakhat lakli. Soifadaba sab oikibana makhoi machu manau taret adu miramne nasida laktuna changjafam thirakpada ningthau purukki konungda leiba tarami. Matam kharagi tungda ningthau purik asi mahaki loinabi maharani adu apikpa angang ama thanumlaga leikhidri. Maram asina angang asi yokpada ningthau purik asi khudongthiba nangadawri mahaki pukminaba manawnipa adu mabukya phatti. Purik yeknaba yami puri munna khanba yaba khalaba matungda mahakna hello machi manawda angang asi chawnanaba yokpirao haidana sinnarakibani. Hello makhoi machi manaw taret adu mamitagi mapi taraklami. Wari adubu tariba ningthau puriki machanupa mani mumonokna asumna haireklami. Ima, aigi pabung adugi manakta aibu thimbiru. Hauzikti macha ai chawri. Kananasu aibu lakchaba ngamloi. Aigi apokpa imadagi hena sunu shiraba. Ima taretpu aina kidunungda thaduktuna chatlu ima. Nate, aikhoidi taibang mi nate. Nanga ima khoiga laiminabadi matam khara khakini. Nangna ima aikhoibu aninglak-labadi adumak kauru. Ima aikhoi taret adumak laki. Yengoi aduga nangi ipa ningthau ado hauzik aikhoi mayambu thaduktuna chakri. Kari haiba? Aigi pabungbu patau karumna lekhidabano ima. Makhoi taretki khwaidagi ahal aduna thokibasing adubu loina khanghalami. Mani mapi ira chelai mahak kappa makti kapte. Phare. Ai ima renugi manakta thimbiyu. Ai ima ginakta leiragi. Ima saklebi ima taretpo. Aina kaidonungda mirairoi. Aigi pabungbu hakibasing ado aina lemnamata thar. Aina loina laman singane ima. Asi hairakpadagi makhoi machi manaw taretna hoi thillage haina lakle. Adubu wafam kharadi manida haiki. Somda konungda renu angamathau singa punna lei. Mayam marak asida ningthau puriki manaw nipa thonglen amadi nongyai adu isau sauning lerami. Maraisu amuk yetli lebakasi nupina panbasi yaningde haidana. Aigi nusiraba prajasi aina matam khara khaki oina leibani. Ningthau khubumasi aigi tanglaba manida sinarani. Kuiraroi matam khara khakini. Aigi nusiraba prajasing amadi angam mathausing kari sumi paiba leibiganu. Thonglena Hera kari wanu madu wa makha tage togurga tatkre tumina hairaki. Nongyaina tumina layo thongbe. Yengsi ai mumumasi wanganganu. Hauzik isilinaw wangangbu yade. Nang kyan tawne aina haribase. Thongakpa machangnakduna asumna haireklami. Maharani bema mapanda na puna balakpa miyoi khara lakli changhanjar ura. Changalao makhoi loina. Phagani. Makhoi nupi taret amadi nupa macha amaga changai. Madugubada thonglen nongyai chingnarakli. Khangi laiba nupi taret adubu heloini haibadi khangdi. Renusu mapuroibana hinglingai hairamba wafam adur ningsingjarai. Khangle. Adumak laiba se macha nupa adu soidana oini haiba. Renu munna asum yengnabadagi phuk hawatuna macha nupa adugi manakta laktuna chetna konsili. Imagi mani nang ai icha mani ni imagi mani imadi isagi nasak ase ubada kaya haraup imapel hojikti ichala imadi kaya tawana leirure nakpu karamna thigane imana nabu matam chana thibala khitri ima boragan koi bungo ima hojikti najalak ima kari suwaran wari pumba loina khangi hojikti aigi pabungi laman singane ima bu nacha aina kaigi warongni ima kaplanu ai lakle hojikti ai bu yokpirakpa ima singa sina pumnamak engonda khangalakpadagi nasha ima ginakta laabani ima gi mani lairiba angamathau singsu loina ngakle aduga thonglen amadi nongyai su ngakpa saupa pakhatpana tumina famduna leiba yadre lairiba singadu khangnaba asum thokiba sing adu samlappa gyan tananaba hairami lirami mani asi
ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯂꯣꯠꯅ ꯊꯝꯈꯤꯕꯅꯤ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯄꯥꯟꯅꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯅꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯅꯤ ꯃꯌꯥꯝ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯍꯌꯦꯡꯒꯤꯗꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯁꯤ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯗꯔꯕꯥꯔ ꯃꯌꯥꯏ ꯑꯁꯤꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯒꯗꯧꯕꯅꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯑꯣꯏꯕ ꯍꯔꯥꯎꯕꯗ ꯂꯣꯏꯔꯤ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯂꯣꯠꯅ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯨꯃꯤꯟꯅ ꯌꯥꯝꯃꯨꯡ ꯌꯥꯏꯃ ꯀꯔꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯁꯤꯕꯨ ꯑꯣꯏꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦꯗ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛꯇ ꯌꯥꯝꯃꯨꯡꯍꯟꯕꯨ ꯏꯆꯤꯜ ꯏꯅꯥꯎꯅ ꯍꯥꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤ ꯃꯆꯥ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯊꯣꯡꯂꯦꯟ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯗꯨꯕꯨ ꯆꯪꯁꯤꯟꯈ꯭ꯔꯕ ꯊꯪꯖꯤꯟꯈ꯭ꯔꯕ ꯈꯣꯡ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯇꯨꯃꯤꯟꯅ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯅ ꯇꯧꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯕꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯁꯤ ꯑꯣꯏꯗꯅꯕ ꯁꯤꯟꯒꯗꯕꯅꯤ ꯍꯩꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯃꯥꯕꯨ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯪꯊꯅꯕ ꯄꯣꯠꯁꯛ ꯍꯥꯞꯆꯤꯟꯈꯤꯒꯗꯧꯕꯅꯤ ꯍꯣꯏ ꯃꯗꯨ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯑꯩꯅ ꯑꯍꯟꯅꯤ ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯅꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯈꯩ ꯍꯣꯠꯅꯃꯤꯟꯅꯗꯧꯔꯤꯕꯅꯤ ꯑꯩꯅꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯃ ꯑꯣꯏꯔꯒꯦ ꯑꯩꯅ ꯑꯍꯟꯅꯤ ꯑꯩꯅ ꯑꯣꯏꯒꯗꯧꯕꯅꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎꯅꯦ ꯌꯥꯔꯣꯏ ꯑꯩꯅ ꯑꯣꯏꯅꯤ ꯑꯉꯥꯡ ꯑꯍꯟꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯅꯤ ꯑꯩꯅ ꯑꯣꯏꯒꯗꯧꯕꯅꯤꯅꯦ ꯑꯩꯅ ꯑꯍꯟꯅꯤ ꯑꯃ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯁꯤ ꯌꯥꯔꯣꯏ ꯌꯥꯕꯨꯡ ꯑꯃ ꯊꯣꯡꯂꯦꯟ ꯑꯩꯅꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ ꯅꯤꯡꯊꯧꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯛꯇꯨꯗ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯨꯟꯅꯔꯛꯂꯤ ꯀꯣꯟꯅꯊꯪꯗ ꯃꯤ ꯇꯥꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯅꯔꯛꯏ ꯌꯦꯡꯉꯣꯏ ꯊꯣꯡꯂꯦꯟ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯨꯝꯗꯧꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯠꯅꯕꯒꯤ ꯃꯍꯨꯠꯇ ꯈꯠꯅꯗꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯋꯥꯔꯦ ꯑꯩꯗꯤ ꯋꯥꯔꯦ ꯄꯨꯟꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯑꯍꯟ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ ꯆꯍꯤ ꯑꯃ ꯐꯥꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯟꯅꯗꯅ ꯅꯤꯡꯊꯧ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯁꯤꯕꯨ ꯅꯪꯅ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ ꯑꯗꯨꯃꯛꯅꯤ ꯅꯅꯥꯎ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯌꯥꯔꯦ ꯄꯥꯝꯖꯔꯦ ꯃꯁꯤꯃꯛ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯅ ꯑꯣꯏꯒꯗꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯅꯔꯣꯏꯀꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯣꯏ ꯁꯦ ꯑꯩꯅꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥꯁꯛꯅꯗꯣꯔꯤꯕꯅꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯤ ꯆꯍꯤ ꯑꯃꯃꯝ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯁꯤꯗꯤ ꯌꯥꯅꯔꯁꯤꯀꯣ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯃꯔꯩ ꯌꯦꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯍꯤ ꯑꯃꯃꯝ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯌꯥꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯅꯤ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯈꯨꯔꯥꯅꯤ ꯅꯪꯒꯤ ꯅꯄꯥ ꯉꯥꯛꯇꯅꯤ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯄꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅꯤꯅꯦ ꯑꯣ ꯄꯥꯕꯨꯡ ꯌꯥꯏꯃ ꯄꯥꯕꯨꯡꯇꯣꯟ ꯅꯁꯥ ꯈꯨꯔꯨꯝꯖꯔꯤ ꯅꯁꯥ ꯈꯪꯖꯔꯨꯗ꯭ꯔꯦ ꯅꯁꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯣ ꯑꯗꯨꯝꯅ ꯀꯧꯅꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯄꯁꯤ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯔꯝꯗ꯭ꯔꯦ ꯍꯦꯡꯉꯣꯏ ꯂꯥꯎ ꯑꯁꯣꯝꯗ ꯆꯠꯁꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯆꯥꯁꯤ ꯊꯛꯁꯤ ꯀꯩꯗꯧꯔꯨꯅꯤ ꯍꯌꯦꯡ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯂꯩꯕꯁꯨ ꯌꯥꯔꯔꯣꯏ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯁꯤꯗꯣ ꯃꯅꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯣꯏ ꯃꯃꯣꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯄ ꯅꯈꯣꯏ ꯑꯅꯤꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯈꯥꯟꯅꯅꯕ ꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯅꯈꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯣꯏꯔꯛꯂꯕꯅꯤ ꯈꯪꯉꯨ ꯊꯣꯡꯂꯦꯟ ꯂꯣꯠꯅ ꯍꯧꯖꯤꯛ ꯀꯝꯗꯧꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯣꯏꯔꯛꯑꯕꯅꯤꯅ ꯁꯤꯕ ꯇꯥꯔꯦꯗꯅ ꯌꯥꯝꯃꯨꯡ ꯌꯥꯏꯃ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯍꯤꯗꯥꯛ ꯑꯁꯤ ꯍꯣꯏꯅꯦ ꯇꯞꯅ ꯇꯧꯁꯤ ꯍꯥꯠꯇꯣꯛꯈꯤꯔꯣꯏꯁꯤꯅꯦ ꯑꯁꯨꯝꯅ
Manina thakadoriba ising aduda hidakadu yansinki. Mani pumnamak khangi. Mani asi taibang miyoi boirabasu mahak matik magul lairaba heloi machimanaw taretna chawnanaba yuglakhiba angang. Mahaksu magun nama sakti amadi chelibani. Aduna makhoina lotna tawriba pumba loina khangi. Ising adu thakchele. Mahakna ising adu thaasu wanthaba pangthaba kaisu tawde. Madu ubada ngakna asumna hainai. Kurina thongne kaisu tawdaba amagumna laini. Phaniti kuire mana thakibase. Nambu udabro sibo. Nambu sunyarabro kaino khangdrine. Adunini karino aisu nganglibanine. Ngak yengkisi. Ai kaisu soibadi soikide. Yengkisi masi. Asi hairaga chananaba puthokleiba singdo makhoi ani su char. Manida amuk lona yengdana machin manaw ani asi numit asima manibo adumak senaduna laikre. Adubu manidi kaisu tawda miyam amaga wari watai sanaduna laikre. Asumna numit asimade hawkre. Mathangi numitni numit asida manida ningthau kubam sinarami. Lebak praja singsu haraubana amuk toiba isai jagoi asa athak amuk toiba kumhai amani. Mani maaki nuksizaraba praja singda wafam khara hairaklam. Aigi nuksiraba praja sing ayagase ningthau ama oirabasu mayamga chap manaba miyoibani. Awa nungai sarupuna yaminasi. Nakhoida tarakadaba afafatta pumba laibagasi ningthau ama oina aina pumnamak ngakani mating pangani. Nuksizaraba praja sing lairiba amata leihaloi pumnamak loina aina nungai hengani. Aina haigidaba amakhak wale. Masi mayamna soidana tawbiyu. Amaga nuksisanan leiminasi khara chainadana phattaba wakhal khanagumsi. Praja singna yaningdaba thabak ai tawroi. Aduga aina yaningdaba thabaksu nakhoina tawro oidabani. Manina hairiba wafam pumba praja singna su yaninglami. Somda thonglen amadi nongyai mikap thorakli. Makoi anina mikap thorakpada nungthulgi matam oiramli. Afinga phai oi ipa pakat na hogalakle. Machin manaw anido sauning lai. Thonglen karina tawriba sibo. Hauji ichilinaw kari tawgani. Oikre ningthau ma papi gengangsina oikre. Aikhoi anina wana sinkiba thorang pumba arimata. Mataw karamna matam masifawba tumlamlibanoba. Aisu khangdi kamdawribana. Ina aishe lairiba singsu amata awdorakti. Nate hojik kari tawduinaba. Kamdawna karamna ichilinauna wafam asida ningaidana tumdurani thoklibanoba. Nongmata asuna thinga phawba tumdun leibasu nate. Kasigi numit asi atamnana tumduna leiramye ware. Aichingni kaino tawribasi ai khangdreda. Ichilina hoji ningthau oiba yararoi. Angang ase achamba angang ama mande. Adubu upai ama tawraga loisinkinaba hotnasi. Asumna machin mana wa tanaraba matung tuminna kaisu haidaba icham chamjaba yam phaba saduna laikre. Somna manina mahaki kada puthaduna lai. Wakhanda asumna khalli. Aibo pupiba pabung ningthaugi laman kumbagi matam haibado oisilakle. Mabuk phatraba nakhoi ani matam khara nungaina leichaw. Noina shibagi matam naksilaklabani khangjilu. Mani Iba pabungi tangnaba manine ehak. Karamna nakhoina aibu tarai loisinba ngamgani. Ima tareta aibu soida ngamdanaba sinari matam leiba kibakta. Mama Rinu changlaktuna machabu kaurari. Imagi maniya isabu tumlabro. Ima ichagi nakta lakpanina. Ima nacha tumjadri. Nacha imagi mafamda wafam amata hangjagi imada. Karino Ichana imada hangingliba wadubu hayuni. Imada chingnaba leitana. Isana khangingliba ado imana akhang boirabadi. Imana loina ichaki mafamda haigi. Ima nacha ayag ase apupa pabungi masak khangjahudre. Aduna imana pabungi masak mataw takbiyu. Khuraiba layekba ahaiba lebak asida leiba miyoi loina kokhatuna yekhanjage. Ehak pabungi masak yamna khangnagi. Ima nachabu nuksibirabadi amukta haibiyudo. Rinu momon noktuna machabu nuksina yengduna hairai. Yengoi nangbu
ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯁꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯁꯒꯣꯡ ꯁꯕꯥꯟ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯏ꯫ ꯏꯃꯥꯅ ꯏꯆꯥꯗ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕꯁꯤꯡ ꯏꯆꯥꯅꯁꯨ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯒꯤ ꯃꯄꯥꯕꯨꯡꯒꯤ ꯁꯒꯣꯜ ꯁꯕꯥꯟ ꯂꯣꯏꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯅꯤ ꯋꯥꯔꯤꯗꯨꯕꯨ ꯇꯥꯕꯗ ꯑꯗꯨꯝ ꯃꯄꯥꯕꯨꯡꯒꯤ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ꯫ ꯏꯃꯥ, ꯍꯌꯦꯡꯃꯛ ꯂꯥꯏ ꯌꯦꯛꯄ ꯍꯩꯔꯕꯁꯤꯡ ꯀꯣꯅꯨꯡꯗ ꯀꯧꯗꯨꯅ ꯌꯦꯛꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯌꯦꯡꯉꯣꯏ, ꯅꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯥꯃ ꯍꯥꯡꯕ ꯍꯧꯅꯗꯦ꯫ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯏꯃꯧ ꯑꯃꯗꯤ ꯄꯥꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯗꯤ ꯏꯃꯥꯅ ꯄꯥꯝꯃꯤꯗꯨ ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ? ꯏꯃꯥ, ꯋꯥꯐꯝ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯉꯥꯏꯈꯣ꯫ ꯍꯧꯖꯤꯛ ꯅꯆꯥ ꯑꯩꯅ ꯇꯧꯒꯗꯕ ꯏꯊꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤ ꯍꯥꯟꯅ ꯇꯧꯈꯤꯒꯦ꯫ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯄꯥꯝꯂꯤꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯌꯦꯛꯄ ꯑꯍꯩꯕ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯄꯥꯕꯨꯡꯒꯤ ꯃꯁꯛ ꯃꯇꯧ ꯄꯨꯝꯅꯃꯛ ꯇꯥꯛꯇꯨꯅ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄꯤ ꯑꯍꯩꯕꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯆꯨꯞꯄ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯊꯣꯏꯕꯤꯅ ꯃꯅꯤꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯁꯛ ꯌꯦꯛꯂꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯌꯦꯡꯍꯟꯗꯧꯔꯤꯕꯅꯤ꯫ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯋꯥꯔꯅꯤꯅꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯊꯣꯛꯂꯣꯅꯦ꯫ ꯑꯕꯣꯛ, ꯋꯥꯔꯦꯗ, ꯂꯣꯏꯗꯧꯔꯦ꯫ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯕꯣꯛ ꯋꯥꯔꯅꯤꯌꯦ, ꯇꯨꯝꯃꯨꯔꯣ꯫ ꯑꯩꯒꯤꯗꯤ ꯀꯩꯝ ꯈꯟꯒꯅꯨ꯫ ꯑꯕꯣꯛ, ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯣꯕ꯫ ꯍꯩ, ꯅꯪꯅ ꯇꯨꯝꯗ꯭ꯔꯒ ꯑꯕꯣꯛꯅ ꯀꯔꯝꯅ ꯇꯨꯝꯅꯤ? ꯑꯕꯣꯛ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯑꯕꯣꯛ, ꯌꯥꯔꯣꯏꯕ, ꯉꯥꯏꯔꯅꯨ, ꯑꯗꯨꯝ ꯇꯨꯝꯃꯣꯕꯁꯦ ꯑꯕꯣꯛ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯇꯨꯝꯃꯗꯣꯏꯅꯦꯕ꯫ ꯍꯣꯏꯅꯦ, ꯇꯨꯝꯃꯒꯦ꯫ ꯑꯗꯣ ꯅꯪꯅ ꯌꯦꯛꯂꯤꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯥꯟꯕ꯭ꯔꯅꯦ? ꯅꯪꯕꯨ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯈꯪꯗꯦꯕꯣ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯛ ꯂꯥꯛꯁꯤꯜꯂꯒ ꯌꯦꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯅ ꯌꯦꯛꯂꯤꯕ ꯑꯁꯤꯕꯨ ꯏꯃꯥꯟ ꯃꯥꯟꯗ꯭ꯔꯕꯣ? ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯈꯔꯕꯨꯗꯤ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯈꯗꯥꯡ ꯇꯥꯔꯛꯄ ꯑꯁꯤ ꯈꯔ ꯀꯨꯜꯍꯜꯂꯨ, ꯃꯃꯤꯠꯁꯦ ꯈꯔ ꯈꯨꯖꯤꯜꯂꯨ, ꯃꯃꯥꯏ ꯀꯣꯏꯇꯛ꯫ ꯍꯣꯏ ꯕꯥꯕꯣ, ꯑꯩꯅ ꯌꯦꯛꯄ ꯂꯣꯏꯕꯒ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ, ꯅꯣꯡꯁꯨ ꯉꯥꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ꯫ ꯃꯁꯤꯗꯤ ꯍꯣꯏ, ꯑꯕꯣꯛ ꯇꯨꯝꯂꯨꯔꯒꯦꯀꯣ, ꯅꯪꯁꯨ ꯇꯨꯝꯃꯣꯀꯣ꯫ ꯑꯃꯨꯛ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤꯀꯣ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯔꯕ꯭ꯔോ? ꯍꯣꯏꯕ ꯑꯕꯣꯛ꯫ ꯑꯕꯣꯛ, ꯑꯩꯁꯨ ꯈꯪꯉꯦꯕ, ꯉꯁꯤ ꯅꯣꯡꯃꯈꯛ ꯇꯨꯝꯗꯕꯅꯦꯕ, ꯀꯩꯁꯨ ꯁꯣꯛꯂꯣꯏꯌꯦꯕ꯫ ꯍꯩ, ꯅꯣꯡꯃꯈꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯀꯣ, ꯃꯁꯤꯗꯤ꯫ ꯑꯕꯣꯛ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯂꯒꯦꯕ, ꯑꯕꯣꯛ ꯍꯥꯟꯅ ꯇꯨꯝꯃꯨꯔꯣ, ꯋꯥꯔꯅꯤꯕ꯫ ꯍꯣꯏ, ꯏꯁꯨꯅ ꯍꯥꯏꯔꯕꯗꯤ ꯇꯨꯝꯊꯣꯛꯀꯦ꯫ ꯏꯁꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯕꯣꯛꯁꯨ ꯍꯦꯛ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯃꯕꯣꯛꯇꯨ ꯇꯨꯝꯍꯜꯂꯒ ꯑꯃꯨꯛ ꯌꯦꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯎꯏꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯦꯂꯦꯟ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯏꯆꯦꯝꯍꯟ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯋꯥꯁꯨ ꯋꯥꯖꯔꯛꯂꯦ꯫ ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯠꯇꯦ꯫ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯌꯣꯟ ꯑꯣꯟꯗꯨꯅ ꯃꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯄꯣꯛꯄꯗ ꯃꯃꯥꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯐꯔꯦ ꯏꯆꯦꯃꯟ, ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯇꯣꯝꯕꯤ ꯑꯩꯍꯥꯛꯅ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯤꯆꯥꯟꯅꯍꯟꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯍꯟꯖꯔꯒꯦ꯫ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯑꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯍꯜꯂꯒꯦ꯫ ꯌꯥꯏꯃꯅ, ꯃꯥꯅ ꯌꯦꯛꯂꯤꯕ ꯑꯁꯤꯗ ꯀꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯗꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯒ ꯁꯨꯝ ꯄꯨꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯁꯥ ꯃꯅꯤꯕꯨ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯍꯜꯂꯝꯃꯒ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤ꯫
ꯏꯅꯥꯎꯁꯤꯡꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯁꯨ ꯌꯧꯔꯛꯂꯕꯅꯤ ꯈꯨꯝꯅꯅꯕ ꯇꯧꯍꯜꯂꯁꯤ ꯍꯣꯏ ꯏꯆꯦꯝꯍꯟ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯅ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯒ ꯃꯈꯣꯏꯁꯨ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯅ ꯂꯣꯏꯅ ꯁꯤꯡꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯤ ꯃꯅꯤꯒ ꯃꯃꯥꯒ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀꯥ ꯍꯦꯟꯅ ꯃꯥꯟꯕ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯣꯟꯅꯊꯪꯗ ꯃꯅꯤꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯠꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯦꯡꯉꯨ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯄꯥꯕꯨꯡꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯔꯦꯅꯨꯁꯨ ꯎꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯇꯨ ꯆꯨꯡꯉꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯤ ꯏꯃꯥꯒꯤ ꯃꯅꯤ ꯃꯁꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯅꯤ ꯃꯄꯥꯕꯨꯡꯒ ꯃꯥꯟꯅꯔꯦ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯤꯀꯨꯞꯇ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁꯤꯕꯨ ꯌꯦꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯅꯤꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯈ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯃꯅꯥ ꯃꯊꯨꯝꯗꯤ ꯄꯤꯔꯝꯃꯤ ꯑꯇꯩ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒꯤ ꯗꯃꯛꯇ ꯃꯥꯒꯤ ꯌꯥꯊꯪꯒꯤꯗꯃꯛꯇ ꯌꯦꯛꯂꯤꯕꯁꯤꯡꯁꯨ ꯂꯣꯏꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯀꯥ ꯑꯃꯗ ꯃꯤ ꯀꯅꯥꯁꯨ ꯆꯪꯍꯟꯗ ꯃꯄꯥꯕꯨꯡꯒꯤ ꯑꯌꯦꯛꯄ ꯁꯛꯐꯝ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯝꯃꯤ ꯁꯣꯝꯗ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯡꯂꯦꯟ ꯅꯣꯡꯌꯥꯏ ꯑꯅꯤ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯍꯌꯦꯡꯁꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯄꯥꯒꯨꯝꯅ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯊꯣꯡꯂꯦꯟ ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯁꯤ ꯆꯦꯛꯁꯤꯟꯁꯤ ꯈꯖꯤꯛꯇꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯣꯏꯅꯤꯀꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯐꯨꯛꯇꯠꯇꯨꯅ ꯂꯪꯊꯣꯛꯈꯤꯒꯗꯧꯕꯅꯤ ꯃꯃꯥꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤ ꯃꯃꯥ ꯁꯥꯕꯤ ꯑꯁꯤꯗꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯌꯦꯡꯁꯤ ꯁꯗꯥꯟꯕ ꯆꯠꯁꯤ ꯍꯥꯏꯕꯗ ꯃꯥ ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅꯤ ꯌꯥꯗ꯭ꯔꯒꯅ ꯀꯥꯞꯁꯤꯟ ꯅꯥꯎꯁꯤꯟꯅꯔꯒ ꯃꯄꯥ ꯑꯁꯤꯕꯗꯣ ꯍꯦꯛ ꯄꯜꯂꯒ ꯂꯣꯏ ꯃꯥꯗꯤ ꯃꯄꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯗꯥꯏ ꯂꯥꯏ ꯌꯦꯛꯄ ꯃꯌꯥꯝ ꯑꯃ ꯀꯧꯗꯅ ꯌꯦꯡꯍꯟꯈꯤꯗꯥꯏꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯃꯩ ꯊꯥꯗꯣꯛꯈꯤ ꯈꯪꯅꯤꯡꯕꯗꯣ ꯃꯥꯅꯤ ꯊꯥꯒꯗꯕꯅꯤ ꯃꯩ ꯑꯗꯨ ꯑꯗꯨꯒ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯆꯨꯔꯨ ꯆꯨꯔꯨ ꯅꯦꯠꯊꯛꯀꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯊꯦꯡꯂꯦ ꯇꯨꯝꯅꯅꯕ ꯇꯧꯔꯨꯁꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯥꯟꯃꯤ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯑꯗꯨꯁꯨ ꯄꯥꯎ ꯍꯥꯟꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯣꯝꯗꯁꯨ ꯃꯅꯤꯅ ꯇꯨꯝꯕꯗ ꯃꯃꯥ ꯁꯛꯂꯕꯤ ꯃꯃꯥ ꯇꯔꯦꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯪꯂꯥꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯤ ꯃꯅꯤꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯍꯥꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯗ꯭ꯔꯤꯉꯩꯗ ꯃꯅꯤꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯁꯛꯂꯕ ꯏꯈꯨꯔꯥꯅꯤ ꯉꯁꯤꯗꯤ ꯁꯥ ꯇꯥꯟꯕ ꯎꯃꯪꯗ ꯆꯠꯁꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯆꯠꯂꯝꯃꯤ ꯍꯥꯏ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ ꯏꯍꯦ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯥꯟ ꯆꯥꯔꯤ ꯆꯠꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯆꯠꯁꯤ ꯌꯥꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯁꯤꯗꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯏꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯍꯥꯏꯅꯩ ꯃꯥꯒꯁꯤ ꯁꯤꯔꯅꯤ ꯈꯪꯕ ꯃꯥꯜꯂꯦꯅꯦ ꯁꯤꯅꯤꯡ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯁꯤꯅ ꯐꯔꯦ ꯑꯩꯈꯣꯏꯗ ꯆꯤꯡꯅꯗꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯎꯃꯪ ꯇꯝꯅ ꯆꯠꯅꯅꯕ ꯊꯧꯔꯛꯂꯦ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯦ ꯎꯃꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯛꯏ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯏ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯃꯅꯤꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯩ ꯑꯁꯣꯏꯕ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯊꯝꯕ ꯂꯥꯟꯃꯤ ꯐꯠꯇ꯭ꯔꯕꯁꯤꯡꯁꯨ ꯂꯣꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞꯅ ꯍꯨꯟꯁꯤꯟꯕ ꯃꯅꯤꯅꯤ ꯂꯣꯏꯅ ꯈꯪꯏ ꯎꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯊꯣꯡꯂꯦꯟꯅ ꯇꯟꯖꯥ ꯐꯪꯗꯦ ꯀꯝꯗꯧꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯇꯟꯖꯥ ꯑꯃ ꯆꯥꯗꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯕꯨ ꯁꯣꯏꯕ ꯌꯥꯗꯦ ꯍꯩꯁꯤꯡ ꯂꯣꯏꯁꯤꯟꯈꯤꯗꯧꯕꯅꯤ
ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯀꯔꯣꯝꯗꯒꯤ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅꯣ ꯅꯣꯡꯌꯥꯏꯒꯤ ꯊꯕꯥꯛꯇ ꯌꯨꯡꯂꯔꯦ꯫ ꯇꯣꯡꯂꯦꯟ ꯄꯥꯈꯠꯈ꯭ꯔꯦ꯫ ꯌꯥꯝꯕꯨꯡ ꯌꯥꯏꯃ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯡꯂꯦꯟ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤꯅꯣ? ꯊꯕꯛ ꯑꯁꯤꯗ ꯇꯦꯟꯖꯩꯅ ꯄꯥꯜꯂꯦ꯫ ꯑꯩ ꯈꯪꯉꯦ, ꯑꯩ ꯁꯤꯔꯅꯤ꯫ ꯀꯔꯤꯅꯣ? ꯌꯥꯝꯕꯨꯡ ꯌꯥꯏꯃ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩ ꯂꯩꯔꯤ, ꯈꯨꯟꯕ ꯆꯠꯁꯤ꯫ ꯆꯠꯂꯔꯣꯏꯁꯦ꯫ ꯑꯩ ꯈꯪꯉꯤ, ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯪꯂꯤꯕ ꯆꯩꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯅꯅꯤ ꯈꯪꯉꯤ꯫ ꯃꯤꯆꯥ ꯁꯤꯁꯅꯨ ꯍꯥꯏꯔꯒ ꯏꯆꯥꯁꯤ ꯏꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯖꯩ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯗꯁꯥ ꯇꯥꯔꯦ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ꯫ ꯊꯣꯡꯂꯦꯟ, ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯕꯅꯣ? ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛꯇ ꯏꯈꯨꯠꯃꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯑꯁꯤꯗꯤ ꯑꯃꯨꯛ ꯑꯩꯕꯨꯁꯨ ꯅꯪ ꯍꯥꯏꯖꯧ꯫ ꯏꯆꯥꯃꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯌꯥꯝꯕꯨꯡ ꯌꯥꯏꯃ, ꯀꯔꯤꯅꯣ? ꯅꯅꯥꯎ ꯑꯩꯍꯥꯛꯁꯨ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤꯌꯦ꯫ ꯃꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩ꯫ ꯅꯣꯡꯌꯥꯏ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯣꯡꯂꯦꯟꯁꯨ ꯃꯅꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤ ꯊꯣꯡꯂꯦꯟꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯟꯒꯤ ꯆꯩꯔꯥꯛꯇꯤ ꯐꯪꯕ ꯇꯥꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯣꯡꯂꯦꯟ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯊꯣꯡꯂꯦꯟ ꯅꯣꯡꯌꯥꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯏ꯫ ꯔꯦꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯂꯃꯟ ꯁꯤꯡꯂꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯦꯂꯣꯏꯇꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯔꯦꯅꯨ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯔꯔꯦ꯫ ꯊꯣꯏꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯕꯨꯛꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯕꯤꯔꯛꯇꯨꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯑꯋꯥꯠꯄ ꯂꯩꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ꯫